ꯂꯝꯕꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯊꯥꯗꯣꯛꯂꯁꯤ ꯑꯋꯣꯏꯕꯃꯛ ꯑꯩꯈꯣꯏꯅ ꯆꯠꯂꯝꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯑꯔꯥꯟꯕꯅꯤ ꯃꯁꯤ ꯊꯥꯗꯣꯛꯀꯦ ꯈꯜꯂꯛꯄ ꯃꯇꯝꯗ ꯑꯜꯂꯥꯍꯕꯨ ꯀꯤꯔꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯚꯥꯏꯁꯤꯡꯅ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯏꯆꯦ ꯏꯆꯜꯁꯤꯡꯅ ꯀꯅꯥꯒꯨꯝꯕꯒꯤ ꯊꯃꯣꯏ ꯀꯥꯏꯍꯧꯒꯅꯤ ꯃꯥꯅ ꯂꯥꯟꯅ ꯈꯟꯈꯤꯒꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯊꯥꯗꯣꯛꯇꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯆꯦꯟꯐꯝ ꯑꯃꯠꯇ ꯂꯩꯔꯔꯣꯏꯗꯕ ꯁꯤꯅꯤꯡꯉꯁꯨ ꯁꯤꯕ ꯌꯥꯔꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯂꯕ ꯃꯐꯝ ꯑꯗꯨꯗ ꯑꯜꯂꯥꯍꯅ ꯍꯪꯂꯛꯀꯗꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯂꯣꯏ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯊꯃꯣꯏ ꯊꯨꯒꯥꯏꯔꯒ ꯑꯩꯅ ꯒꯨꯅꯥꯍ ꯑꯁꯤꯗꯒꯤ ꯂꯥꯞꯊꯣꯔꯛꯄꯗꯣ ꯑꯜꯂꯥꯍꯅ ꯃꯗꯨꯗ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯔꯛꯀꯗꯕꯅꯤ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯍꯪꯅꯔꯛꯏ ꯅꯨꯡꯁꯤ ꯆꯥꯟꯅꯔꯝꯕꯗ ꯊꯃꯣꯏ ꯀꯥꯏꯍꯧꯕꯁꯤꯒꯤ ꯃꯥꯒꯤ ꯄꯥꯞ ꯐꯪꯂꯣꯏꯗ꯭ꯔꯥ ꯃꯥꯒꯤꯗꯃꯛꯇ ꯕꯗꯨꯋꯥ ꯇꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯆꯪꯂꯨꯔꯤꯕ ꯑꯁꯦ ꯃꯁꯤ ꯍꯔꯥꯝ ꯑꯣꯏꯕ ꯂꯝꯕꯤꯅꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯊꯃꯣꯏ ꯀꯥꯏꯍꯜꯂꯕꯁꯨ ꯀꯥꯏꯍꯟꯗ꯭ꯔꯕꯁꯨ ꯆꯞ ꯃꯥꯟꯅꯩ ꯀꯥꯏꯍꯟꯕꯒꯤ ꯇꯣꯉꯥꯟꯕ ꯒꯨꯅꯥ ꯑꯃ ꯂꯩꯔꯔꯣꯏ ꯀꯥꯏꯍꯟꯗꯕꯒꯤ ꯇꯣꯉꯥꯟꯕ ꯒꯨꯅꯥ ꯑꯃꯁꯨ ꯂꯩꯔꯔꯣꯏ ꯃꯔꯝꯗꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯃꯛ ꯒꯨꯅꯥꯍꯅꯦꯕ ꯍꯔꯥꯝꯅꯦꯕ ꯅꯨꯡꯁꯤꯕ ꯒꯨꯅꯥ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯊꯃꯣꯏꯅ ꯄꯥꯝꯂꯛꯄ ꯒꯨꯅꯥ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯄꯥꯝꯕ ꯑꯗꯨ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯃꯁꯤꯅꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯗꯨꯅ ꯃꯤꯅ ꯍꯥꯏꯕꯅꯁꯨ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕꯅ ꯅꯝꯐꯨ ꯁꯥꯐꯨ ꯇꯧꯔꯛꯂꯕꯁꯨ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ ꯃꯁꯤ ꯊꯥꯗꯣꯛꯅꯕꯒꯤ ꯑꯃꯠꯇ ꯑꯣꯏꯔꯕ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯅ ꯑꯜꯂꯥꯍꯕꯨ ꯅꯨꯡꯁꯤꯕ ꯑꯜꯂꯥꯍꯒꯤ ꯅꯨꯡꯁꯤꯕꯁꯤ ꯑꯩꯈꯣꯏꯅ ꯏꯄꯟ ꯄꯟꯅꯗ꯭ꯔꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯏꯁꯂꯥꯝꯒꯤ ꯑꯍꯀꯥꯃꯁꯤꯡꯒꯤ ꯏꯕꯥꯗꯥꯁꯤꯡꯒꯤ ꯅꯃꯥꯖꯀꯤ ꯔꯣꯖꯥꯒꯤ ꯍꯖꯀꯤ ꯖꯀꯥꯠꯀꯤ ꯃꯁꯥꯏꯜ ꯂꯣꯏꯅ ꯇꯝꯅꯩ ꯃꯁꯥꯏꯜꯁꯤꯡ ꯑꯁꯤꯒꯤ ꯄꯥꯟꯗꯝ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯂꯣꯠꯂꯤꯕ ꯑꯜꯂꯥꯍꯕꯨ ꯅꯨꯡꯁꯤꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯠꯂꯤꯕ ꯅꯨꯡꯒꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯟꯊꯣꯛꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯈꯪꯅꯕ ꯍꯣꯠꯅꯔꯨꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯜꯂꯥꯍꯒꯤ ꯅꯨꯡꯁꯤꯕꯁꯤ ꯀꯔꯤꯅꯣ ꯃꯥꯒꯤ ꯃꯍꯥꯎ ꯀꯔꯤꯅꯣ